Hi everyone, अखोगी जेलीगी मैंगो अदोगी जेलीगी मैंगो से अखोगी येंबददी फजबा को अंगांगना चाबरसु हावबा पोटनेबा मयाम येंमिनसेबा सी चारागा कानै देदो मयामदा येंगनजरके अदो असिना जेलीगी अंगौबा अखोगी लीची मानबीदो लीची दुमाय तौबदुनेबा को येंगसेबा सिसु असिसु अंगांगना चाबदा हावरी खोले अंगांगना जामना पाम्बा पोटने देगी हाउसु हावबा अखोगी पैसासु अखोगी कꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯂꯨꯄꯥ 5 ꯄꯤꯕꯅꯤ 10 ꯄꯤꯕꯤꯁꯨ ꯂꯩꯕꯅꯦꯕ ꯑꯉꯥꯡꯁꯦ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯣꯠꯁꯛꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯟ ꯂꯥꯎꯔꯗꯅ ꯑꯗꯣ ꯌꯦꯡꯁꯦꯕ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯒ ꯄꯣꯠꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯌꯥꯎꯔꯤ ꯍꯥꯏ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯅ ꯌꯦꯡꯉꯤꯅꯦ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗ꯭ꯔꯥ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯤ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯁꯤꯡ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯎꯋꯦꯅ ꯆꯥꯔꯤꯅꯦꯕ ꯖꯦꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯦꯡꯉꯁꯦꯕ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯅ ꯐꯖꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯅꯩꯈꯥꯏꯕꯤꯔꯣ ꯅꯩꯈꯥꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯐꯤ ꯑꯃ ꯊꯥꯗꯕꯤꯔꯒ ꯐꯤꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯆꯨꯝꯃꯒ ꯃꯥꯒꯤ ꯃꯍꯤꯒ ꯃꯄꯪꯒꯁꯦ ꯊꯣꯛꯈꯤꯅꯦꯕꯀꯣ ꯊꯣꯛꯑ ꯃꯇꯨꯡꯗ ꯌꯦꯡꯁꯦꯕ ꯑꯁꯤ ꯂꯧꯊꯣꯛꯄꯁꯦ ꯈꯤꯇꯪꯗꯤ ꯃꯇꯝ ꯆꯪꯉꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯈꯥꯏꯅ ꯑꯩꯒꯤ ꯐꯤꯁꯤꯁꯨ ꯈꯤꯇꯪ ꯊꯥꯇꯛ ꯑꯣꯏꯈꯔꯦ ꯃꯈꯥꯏꯅ ꯐꯖꯅ ꯇꯧꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯦꯡꯁꯦꯕꯀꯣ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯣꯀꯣ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯣꯠꯅꯦꯕ ꯑꯗꯣ ꯁꯤ ꯆꯥꯔꯒ ꯑꯉꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯈꯪꯗꯦ ꯑꯍꯟ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯇ ꯀꯤꯗꯅꯤꯗ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯅꯥꯕ ꯃꯈꯜ ꯊꯣꯛꯂꯛꯏꯁꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯗ ꯑꯉꯥꯡꯁꯤꯡꯅ ꯍꯥꯎꯔꯤ ꯈꯣꯠꯂꯤ ꯑꯩꯅ ꯆꯥꯔꯤꯁꯦ ꯁꯤꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯁꯥꯅꯀꯣ ꯃꯦꯡꯒꯣ ꯈꯪꯗꯦ ꯆꯥꯄꯣꯠ ꯆꯩꯁꯦꯀꯣ ꯌꯨꯝꯗ ꯂꯩꯔꯒ ꯑꯩꯈꯣꯏ ꯁꯦꯝꯃꯒ ꯈꯣꯠꯂꯒ ꯄꯤꯖꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯔꯝꯃꯦꯀꯣ ꯗꯨꯀꯥꯟꯒꯤ ꯄꯣꯠꯁꯦ ꯆꯥꯕꯁꯦ ꯑꯃꯐꯥꯎ ꯍꯥꯏꯗꯤ ꯄꯦꯀꯦꯇꯤꯡꯁꯦ ꯆꯥꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯄꯣꯠꯁꯛ ꯑꯣꯏꯔꯝꯃꯦꯕ ꯑꯗꯣ ꯌꯦꯡꯁꯦꯕ ꯃꯌꯥꯝ ꯑꯩꯅ ꯈꯨꯠꯅ ꯀꯟꯅ ꯁꯨꯃꯥꯏꯅ ꯅꯩꯈꯥꯏꯅ ꯑꯩꯈꯣꯏ ꯃꯍꯤꯁꯨ ꯃꯥꯏ ꯃꯄꯪ ꯌꯥꯎꯕꯗꯨꯁꯨ ꯂꯧꯊꯣꯛꯆꯒꯦꯕ ꯌꯦꯡꯁꯦꯕꯀꯣ ꯀꯟꯅ ꯑꯩꯁꯨ ꯂꯧꯊꯣꯛꯅ ꯍꯣꯠꯅꯖꯔꯤ ꯈꯔꯗꯤ ꯀꯨꯏꯅ ꯆꯪꯉꯤꯗꯣ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯈꯪꯖꯤꯟꯖꯍꯧꯕꯀꯣ ꯄꯣꯠꯁꯦ ꯆꯥꯔꯒ ꯐꯩ ꯐꯠꯇꯦ ꯀꯥꯟꯅꯗꯦ ꯑꯗꯣꯀꯣ ꯑꯗꯣ ꯃꯣꯏꯅ ꯃꯅꯨꯡꯗ ꯁꯥꯕꯗ ꯁꯦꯝꯃꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯞꯅꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯨꯝꯕꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯅꯦꯕ ꯑꯩꯅ ꯖꯦꯂꯤ ꯑꯩꯈꯣꯏꯒꯤ ꯂꯤꯆꯤꯒꯤ ꯖꯦꯂꯤꯗꯨꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯁꯤ ꯍꯥꯟꯅ ꯃꯦꯡꯒꯣꯒꯤꯁꯤ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯑꯩꯁꯨ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯍꯥꯏꯅꯀꯣ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯩꯁꯨ ꯏꯁꯥꯃꯛ ꯇꯧꯔꯒ ꯌꯦꯡꯉꯤꯅꯦꯕꯀꯣ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝꯅ ꯏꯆꯥꯁꯤꯡꯅ ꯄꯥꯝꯅ ꯌꯦꯡꯁꯦꯕ ꯀꯔꯤ ꯄꯣꯠꯅ ꯆꯥꯎꯔꯤꯁꯤ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯧꯔꯣꯡ ꯉꯧꯅ ꯄ꯭ꯂꯥꯁꯇꯤꯛ ꯑꯗꯨꯃꯥꯏꯅ ꯆꯥꯎꯔꯤꯁꯦ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯆꯥꯔꯒ ꯀꯔꯤꯅꯣꯕ ꯐꯗꯣꯏꯁꯦ ꯃꯌꯥꯝ ꯀꯣ ꯌꯦꯡꯉꯨꯕꯁꯦ ꯊꯣꯛꯏꯁꯦ ꯌꯦꯡꯉꯨ ꯎꯔꯕ ꯃꯌꯥꯝ ꯃꯄꯥꯛ ꯊꯣꯛꯂꯛꯏꯁꯦ ꯌꯦꯡꯉꯣꯕ ꯃꯄꯥꯛ ꯊꯣꯛꯂꯛꯏꯁꯦ ꯌꯦꯡꯉꯣꯕ ꯑꯩꯁꯦ ꯂꯣꯏꯅ ꯈꯔ ꯂꯩꯍꯧꯔꯦ ꯐꯤꯗ ꯅꯞꯅ ꯂꯩꯍꯧꯔꯦ ꯁꯤꯗꯒꯤ ꯌꯦꯡꯉꯣꯕ ꯁꯤꯁꯦ ꯑꯁꯤꯅꯦꯕ ꯆꯥꯔꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯅꯥꯕ ꯃꯈꯜꯒꯤ ꯊꯣꯛꯏꯁꯦꯀꯣ ꯌꯥꯔꯤꯉꯩꯗꯤ ꯌꯨꯝꯗꯀꯣ ꯏꯁꯥꯅ ꯁꯦꯝꯃꯒ ꯈꯣꯠꯂꯒ ꯄꯤꯊꯛꯄꯤꯕꯁꯦ ꯂꯞꯄꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯤꯚꯔꯗ ꯄꯨꯛꯅꯤꯡꯗ ꯆꯪꯉꯒ ꯀꯔꯤ ꯑꯐꯕ ꯑꯣꯏꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯅꯤꯡꯕꯗꯤꯀꯣ ꯌꯦꯡꯉꯣꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯦꯆꯤꯒꯤ ꯖꯦꯂꯤꯗꯨꯅꯦꯕ ꯁꯤꯃꯨꯛ ꯌꯦꯡꯉꯁꯦꯕꯀꯣ ꯂꯦꯆꯤꯒꯤ ꯖꯦꯂꯤꯁꯦ ꯁꯤꯁꯨ ꯍꯥꯎꯕꯅꯤ ꯃꯅꯨꯡꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯅ ꯆꯥꯏꯌꯦꯕꯀꯣ ꯍꯥꯟꯅ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯆꯥꯏꯌꯦꯕ ꯄꯥꯝꯅ ꯂꯩꯔꯁꯨ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯝ ꯄꯥꯝ ꯑꯩꯁꯨ ꯑꯉꯥꯡꯅ ꯂꯩꯅ ꯃꯌꯥꯝ ꯑꯃ ꯄꯤꯖꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯕꯅꯤꯅ ꯑꯩꯁꯨ ꯍꯧꯖꯤꯛ ꯂꯩꯅ ꯍꯥꯏꯗꯤ ꯏꯁꯥꯃꯛ ꯆꯥꯅꯤꯡꯕꯒꯤ ꯑꯩ ꯄꯥꯝꯗ꯭ꯔꯦꯕꯀꯣ ꯌꯥꯔꯤꯉꯩꯗꯤ ꯌꯨꯝꯗ ꯂꯦꯆꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯐꯣꯜ ꯃꯨꯜ ꯈꯪꯗꯦ ꯁꯤꯅ ꯂꯩꯕꯅ ꯄꯤꯖꯕꯅ ꯐꯩ ꯑꯉꯥꯡꯗ ꯌꯥꯔꯤꯉꯩꯗꯤ ꯄꯦꯀꯦꯇꯤꯡꯁꯦ ꯁꯨꯝ ꯄꯤꯖꯕꯤꯗꯕ ꯑꯗꯣ ꯖꯦꯂꯤꯁꯤꯁꯨ ꯌꯦꯡꯉꯣ ꯂꯕꯔꯅꯦ ꯌꯦꯡꯉꯣꯕꯁꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯅ ꯄꯥꯏꯅ ꯁꯥꯟꯅꯔꯤꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯉꯥꯡꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯄꯤꯕꯤꯒꯅꯨ ꯃꯌꯥꯝꯗꯁꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯁꯦꯕꯀꯣ ꯑꯁꯤꯁꯦ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯃꯦꯡꯒꯣ ꯖꯦꯂꯤꯗꯤ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯆꯤꯒꯤ ꯖꯦꯂꯤꯁꯤꯃꯨꯛ ꯌꯦꯡꯉꯁꯦꯕ ꯃꯅꯝꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯁꯤꯁꯦꯀꯣ ꯑꯁꯤꯒꯤ ꯂꯧꯊꯣꯛꯄꯁꯦ ꯃꯥꯏ ꯃꯍꯤꯁꯦ ꯊꯣꯛꯈ꯭ꯔꯅꯤ ꯃꯄꯪꯁꯨ ꯊꯣꯛꯈ꯭ꯔꯅꯤ ꯃꯈꯥ ꯀꯨꯏꯅ ꯆꯪꯉꯦꯕ ꯁꯤ ꯂꯧꯊꯣꯛꯄꯁꯦ ꯅꯣꯏꯅ ꯇꯧꯕꯁꯦ
ꯑꯍꯥꯟꯕꯗꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯁꯤ ꯐꯥꯒꯤꯅꯤ ꯀꯥꯏꯅ ꯈꯜꯂꯝꯃꯦꯕ ꯏꯁꯥꯃꯛ ꯇꯧꯅ ꯌꯦꯡꯕꯗꯗꯤ ꯑꯩꯈꯣꯏ ꯔꯤꯌꯦꯜ ꯑꯣꯏꯔꯝꯃꯦꯕꯀꯣ ꯁꯤꯕꯨ ꯑꯉꯥꯡꯗ ꯄꯤꯖꯅꯤꯡꯒꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯒ ꯏꯁꯥꯅ ꯑꯁꯤ ꯎꯔꯕ ꯑꯁꯤ ꯆꯥꯔꯒ ꯑꯅꯥꯕ ꯃꯈꯜ ꯃꯈꯜꯒꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯌꯦꯡꯉꯣꯕꯁꯦ ꯊꯣꯛꯏꯁꯤ ꯌꯦꯡꯉꯣꯕ ꯃꯌꯥꯝ ꯃꯄꯥꯛ ꯃꯄꯥꯛ ꯊꯣꯛꯏꯁꯤ ꯌꯦꯡꯉꯣ ꯈꯇꯪꯒ ꯅꯞꯅ ꯂꯩꯍꯧꯔ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯂꯤꯁꯦ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛꯇꯪꯒ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯣꯕꯁꯦ ꯃꯅꯨꯡꯗ ꯌꯦꯡꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯄꯨꯔꯥ ꯃꯄꯥꯛ ꯃꯄꯥꯛꯇ ꯌꯦꯡꯉꯨꯁꯦ ꯁꯤꯕꯨ ꯑꯉꯥꯡ ꯊꯣꯠ ꯊꯣꯠ ꯂꯧꯕ ꯂꯤꯚꯔꯗ ꯀꯤꯗꯅꯤꯗ ꯍꯥꯔꯠꯇ ꯀꯔꯤꯅꯣ ꯑꯐꯕ ꯑꯣꯏꯅꯕ ꯃꯌꯥꯝꯁꯨ ꯑꯉꯥꯡꯗ ꯂꯩꯅ ꯄꯤꯖꯕꯤꯅꯨ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯍꯟꯁꯤꯡꯗꯨ ꯁꯨꯝ ꯆꯥꯕꯅꯤ ꯑꯗꯨ ꯆꯥꯕꯤꯒꯅꯨ ꯑꯗꯒꯤ ꯌꯦꯡꯉꯣꯕ ꯑꯃ ꯀꯔꯤꯅꯣꯕ ꯐꯗꯣꯏꯁꯤꯅꯦ ꯀꯌꯥꯝ ꯌꯥꯝꯅ ꯌꯥꯎꯔꯝꯃꯤꯅ ꯌꯦꯡꯉꯨꯁꯦ ꯑꯉꯥꯡꯅ ꯄꯥꯝꯃꯤ ꯍꯥꯎꯋꯦꯅ ꯆꯥꯔꯤꯅꯤ ꯌꯦꯡꯉꯨꯁꯦ ꯃꯦꯡꯒꯣꯒ ꯑꯗꯩ ꯂꯤꯆꯤꯒꯅꯦꯕ ꯊꯣꯛꯏꯁꯦ ꯃꯁꯤ ꯆꯥꯔꯒ ꯑꯉꯥꯡꯗ ꯀꯩꯁꯨꯝꯇ